Mayambu ahanba maktada Kanglele Pungwari channel gi maikadagi Bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biram haiduna hajari subscribe to matamda bell icon su on to biram mathangi wari thaglapa matamda adomadamgi phone da phangnabagi damakta adudi wari se hongnaba tokjaraki ai gaming nauba kausai thaudo si ikui kuidringai matamda sengba thokiba wari ama khakni aikoi gi laikai si hana dagi songna laifam su khara dum kalli mafam jaga se aikoi su hana piklingai matamda kaya thoina mata khanglamdi adubu saurak laba matamda ahalaman singna laikai si haibadi aikoi gi laikai si hana dagi hongna laifam khara khara kalli haidana aikoi su baba ho ima hoina haibiba matamda aikoi su dum khangni laifam asi khwaidagi kanba jaga sina laibung lairiba jaga somdani laibung asi thaina ngai matamda angang masa phataba phumphamni haina su baba ho ima hoina swainabi aduga mafam asi nungthi nomangba matamda lai mathi phongba angang ama he kappa aduga karigumba matamda nupa amaga nupi amaga muksu thokpa aduga angang pamaga nupi thokpa sigumba si tatana tawi hai nongmu numit amadi aina babada sumna suhangi baba aikoi gi laibung asi thaina ngai matamdagi hongna laifam timpham yamna kalli haidana halaman singna hainariba singasi sibu kamai toribano aikoi di laibung asi sanaba matamda isada su karigumba kharadi dum phawi aigi wafam adu taba matamda babana sosun hairaki mafam jaga si thaina ngai dagi su hongna halaman singna sathok khotok matamda khara khara section sajina satlo haidana adum haidi hainabani mafam jaga si yengba matamda khara su sukpani sukpa khakta sunatana nungthal gi matamda phawbada sapada isada khara khajikti adumak singnabadi phawbani adu bahujikti lai ama lairabanina kaya thuidokpadi akibadi amata su phawdabani baba gi wafam adudai na sosumna khumi baba lai gi tingi akiba thuidokna phawdi hairibasi aigi wakhalda su piklingai matamda aikhoina chen chongdana sanarakpada mafam jaga sibu hek yorabadi isasi karigumba amadi adum tawi ado mafam jaga sida aikhoina milot pi sanabadasu mafam asi aikhoi su kaigumba amadi tawraga mafam asi ihei hainingde tawada bulaikai gi lampak ama sumatik chana laitabanina mafam asida aikoi su adum sanaba haibadu oirami baba na swairaki adubu laikai gi mioi singna hojikti kaya henabu thengna khidri nawai aikhoina pakhang oiringai matamda mafam jaga silan tholan sin tawba matamda sigi laibung asida wapal ama su horami wapal adu da horiba wa mayam singa do adugi matik yamna sangi wangna wapal adu hekta haitharai aikhoina naha oiringai matamda wapal ase khangai haidaraklaga wapal ase kaigumba amadi adum tawri aduga wapal adu kalaga saluba mioi singa do khudong thiba dumak nangi wapal adu kalaga sakraga wapal adu na hekapada palhaudrabadi nupa natraga nupi ado ahingki matamda oba phaiba tawba natragana masado lai sangbagumba asigumba thodo asi tattana dum thokpani adubo hojikang di wapal singa du sulai khoramlaga phajana kakthakhrabanina makha tana kasu thodokpa somata tawrakhidri baba mafam jaga si angang masa phattaba phumphamni haidana ahlaman singna hainariba sina karigi madusu thaina ngai gi matamda laisang se matik chana phajana sadringai matamda thaina ngai gi ahlaman singna su mafam jaga sida angang masa phattaba se phumpham su amata laitabanina phajana phummi hai adubu matam amada angang masa phattaba se phumbada laikai si khara su awana se takhiba mali madugi matung ni angang masa phattaba singasi kasu thoina amata phumna khidrabani matung manau da angang masa phattaba se phumlabadi laikai si khudong thiba awana taba nangi haidana laikai gi halaman singasi su khangkhrabani baba gi wafam asidai su asuna swangi ado baba angang masa phattaba singasi baba hoina khanglakpa matamda phumi haibadi khangle adubu lambi sathok khotokpa matamda kapalaw se dum tadi tarakpra adu domadi khusu kaya thoina budi taraktre angang sing kapalaw bagi khonjel tai haibasimadi
ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯔ ꯑꯗꯨꯃꯛ ꯇꯥꯗꯤ ꯇꯥꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯣꯏꯅ ꯕꯨꯠ ꯇꯥꯔꯛꯇ꯭ꯔꯦꯗ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯏꯄꯥ ꯏꯆꯥꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯂꯩꯀꯥꯏꯁꯤ ꯍꯟꯗꯛꯇꯤ ꯍꯔꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯀꯥꯏꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯂꯥꯏꯕꯨꯡꯒꯤ ꯖꯒꯥ ꯃꯇꯦꯛ ꯈꯔ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯉꯥꯡ ꯐꯨꯝꯈꯤꯕ ꯑꯉꯥꯡ ꯐꯨꯝꯐꯝ ꯑꯣꯏꯈꯤꯕ ꯖꯒꯥ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ, ꯃꯀꯨꯞ ꯈꯔꯁꯨ ꯇꯥꯏ꯫ ꯑꯗꯨꯅ ꯏꯁꯥꯁꯤꯁꯨ ꯈꯔ ꯏꯪ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥ ꯖꯣꯇꯤꯟ, ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯩꯉꯣꯟꯗ ꯗꯥꯅꯥꯎꯕ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯖꯣꯇꯤꯟ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯕ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯕ꯫ ꯅꯪꯅ ꯋꯥꯀꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯆꯠꯂꯁꯤꯗ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩꯅ ꯁꯨꯝ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯀꯨꯏꯔꯣꯏ ꯐꯠ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯅꯪ ꯌꯥꯝꯅ ꯋꯥꯀꯤꯡ ꯆꯠꯄ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯂꯒꯨꯝꯁꯤ꯫ ꯀꯣꯟꯖꯤꯟ ꯐꯥꯎꯕꯇꯪ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯜꯂꯛꯑꯁꯤ꯫ ꯀꯣꯟꯖꯤꯟ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯈꯔꯁꯨ ꯏꯪꯉꯤ, ꯂꯝꯁꯥꯡ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥ ꯖꯣꯇꯤꯟꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯗꯨꯅ ꯏꯕꯥꯅꯤꯁꯤ ꯋꯥꯀꯤꯡ ꯊꯣꯛꯂꯝꯃꯤ꯫ ꯏꯃꯥꯅꯗꯤ ꯋꯥꯀꯤꯡ ꯑꯁꯤ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥ ꯖꯣꯇꯤꯟꯒ ꯑꯩꯒꯅ ꯀꯩꯁꯨ ꯊꯣꯏꯅ ꯀꯨꯏꯔꯛꯂꯣꯏ, ꯑꯁꯥꯏ ꯐꯥꯎꯕꯇꯪ ꯆꯠꯂꯒ ꯍꯜꯂꯛꯀꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯑꯩꯁꯤ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯨ ꯑꯁꯨꯝꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯨꯡꯒꯤ ꯁꯨꯝ ꯊꯪꯕ ꯁꯔꯨꯛ ꯍꯥꯡꯕ ꯖꯒꯥ ꯑꯁꯤꯗ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯞꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯌꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯦꯛ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗ ꯑꯩꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯖꯣꯇꯤꯟ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯂꯕꯗꯤ ꯌꯥꯝꯕꯗꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯀꯣꯛ ꯑꯁꯤꯁꯨ ꯈꯔ ꯆꯤꯛꯂꯤ ꯇꯧꯏ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯗꯥꯅꯥꯎꯕ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯤ ꯍꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯑꯩꯅ ꯖꯣꯇꯤꯟꯗ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ, ꯖꯣꯇꯤꯟ, ꯑꯍꯜꯁꯤꯡꯅꯁꯨ ꯍꯥꯏꯅꯕꯅꯤ, ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯥꯎ, ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯀꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯅꯪꯅ ꯀꯤꯗꯕꯗꯨꯅ ꯑꯃꯔꯣꯝꯗ ꯀꯤꯗꯕꯅꯤꯗꯅ, ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅꯁꯨ, ꯑꯁ ꯗꯥꯅꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤꯁꯨ ꯈꯔ ꯍꯜꯂꯤ, ꯁꯤꯒꯤ ꯂꯥꯏꯕꯨꯡ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯗꯥꯅꯥꯎ? ꯖꯣꯇꯤꯟ, ꯅꯪ ꯀꯤꯒꯅꯨꯀꯣ꯫ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯁꯤꯒꯤ ꯂꯥꯏꯕꯨꯡ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯉꯥꯡ ꯑꯃ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯖꯣꯇꯤꯟꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯥꯎꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯒ ꯏꯁꯥꯗ ꯄꯨꯡꯇꯥꯗ ꯇꯥꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯍꯦꯟꯅꯁꯨ ꯊꯣꯏꯗꯣꯛꯅ ꯊꯥꯖꯕ ꯇꯧꯗꯦ꯫ ꯖꯣꯇꯤꯟ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯥꯖꯃꯜꯂꯕꯁꯨ ꯐꯠꯇꯦ, ꯑꯗꯨꯒ ꯊꯥꯖꯗꯕ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦ꯫ ꯊꯥꯁꯨ ꯊꯥꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯊꯥꯖꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯗꯥꯅꯥꯎ, ꯑꯗꯨ ꯗꯥꯅꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯨꯡ ꯃꯌꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯣꯇꯤꯟ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯥꯎ, ꯂꯥꯏꯕꯨꯡ ꯃꯄꯥ ꯌꯧꯔꯛꯂꯦ, ꯍꯟꯗꯛꯃꯨꯛꯁꯨ ꯗꯥꯅꯥꯎꯅ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯖꯣꯇꯤꯟ, ꯌꯥꯔꯦꯁꯤ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯅꯨ, ꯌꯥꯔꯦ, ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯖꯣꯇꯤꯟ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ꯫
Haina ngihaktangi matungda laibung mapase hek yoksilakpa matamda angang ama yamna kana kapai. Masigi marak asida nupi ama murum solaga makhol khara su thokna kanagumba ama laibagumna laibung maikai pakna makhol khara su tarakpani. Aisi salambadagi khara lakak tawi. Maduda Jotin asumna swairaki. Dana kaidaurage? Jotin makhol ama taraklibasi indang ditadabra? Jotin dusu kari makhol no haidana hanglai. Maduda aina angang ama kapalaubagi khonjel ama taraklibasi nang butadabra? Dana aidi kaigumba amata su tade. Dana gina kong aduna kamai toribano? Aina ngasai keno khara haikhibaduda seran turan tarabra? Jotin madugi wa nate asengba tarakpani. Asi hairaga Jotin adu ngihaktangi matungda mahak adusu makhol amuk tarakle haidana Jotin amu hairaki. Dana sidi angang kapagi makhol natro? Jotin lo khara thuna sasi. Mafam jaga si thainangai desu keno khara su hainabaga baba hoi ima hoi na hainabado sumakadoribra karino nongsu nongthino mangi haidana ibani se prap lakpani. Ibani na sumasum salingai matamda tung thangba saruga sida ngang ama yamna kana kaptana inarakpagumna makhol khara su tarakpani. Tawraiba mong matawsing asida Jotin ibani si lawai samasi su chap loina yungabani. Jotin hairaki. Danaw angang asi yamna kana su kapi mai laithoga muktang yengsira. Jotin gi wafam maduda aina sosumna hai. Hai yengano adum yumda dum chumna sasi. Asumna Jotin ibani si prap lai. Angang asi yamna kana makhol hauna kapaga aikhogi tung tamna adum inarai. Nongthino mangbaga nong asisu thili khara suba horakpani. Laikagi miyosing asisu kanagumba amata mapal thoknaramde. Asumna Jotin ibani si yumda bu khara thuna yorabadi haidana prap lakpani. Adubu numisimadi yum asisu pakna yawhaiba yaramde. Tawraiba mayam pumnamaksing asi angakpagi mong mataw ngaktani. Jotin hairaki. As yum asisu ngasaidagi khara thuna sapasisu sungyaw yawba ngamde. Kamai toriba jano? Onthokpanida. Asi hairaga Jotin ibani si yum yawnaba haidana yamna kana se lakpani. Angang asisu makhol hauna dumak inarai. Asumda konthong asida prap hek sangsinba matamda konthong wang asida kusi mai laidun haipe yengbani. Sumang matol yoraba matamda konthong wang masida angang masa paring sapting na konthong wang mada lepaga laibado madu urapani. Jotin asumna swairaki. As dana adagi se karino angang masa paring lepaga laibagum aidi ubagum tawida. Hai ubagum tawbanati uribani. As onthokpanida nangna walking sasena horakpasidi sibu siramganida. Asi hairaga isi adumak prap sangi. Jotin song ngihaktangi akhoi lairami. Aduga ngihaktangi matungda mahak sumayumda adumak hankre. Aisu ngasai thengnarapa warising adu imada loina tamsira haiduna khalli. Aduga amuksu imana yamna thina nganglakani khandana isi wa makha tana amatasu tamjadrabani. Babana sunairaki. Ibungo haujikse nongsing mangba matamni. Aduna sathok khothokpa matamda mafam tanja yengaga chalo haina singna chalo. Baba gi wafam sing aduda isu hoi baba hairaga adumak wa makha taramde. Asumna ahingi matam yoksilakli. Numito nong asisu yamna kana su tharakpani. Madugi matam maduda isu nungaina potharingai tanjada aigi thongnaw se gap launa nomlakpani. Aisi karino haidana ahanbada su yenglami. Adubu kasu thudokpa mata oiramloi. Nungsitna humbadagi oiramgani hairaga isi wakhaldasu khalli. Asumna ngihaktangi matungda nungsit asisu yamna kana silakpaga loinana thongnaw mapa asida angang ama yamna kana kapagi khonjel asi makhol yamna hauna tarakpani. Tawraiba mong matawsing asidagi sasi yamna su singnare. Ngasai Jotin ibani na keno khara makhol tarakiba amadi urakiba mayam sing aduna tawraiba saptra oiramgadrana. Asun thokpanida. Thongnaw asisu gap hekta nomi aduga thongnaw mapa yamna nakna kanagumba amana hekta kapal lawbagi khonjel asi taraklibasina karino. Onthokpani. Sidi ngihaktang asi makhol asi taraga laigadoribra. Masigi matungda konthong mapa asida kanagumba amana yamna kana kaubagumna khonjel asi aisu tarakpani. Kanagumba amana yamna kana kaubagi makhol asi taba matamda aisu isasi yamna hainaraktre.
Asumna ngihaktang leirngai matamda aigi ming nauba hairaga kanagumba amana konthonglomda yamna kana kaurakpani. Matam aduda aigi sasi kisu yamna kirakli. Baba ga ima ga do hogdok siraiduna wakhalda su khalli. Aise khong thangdoktuna sapa phawbada kiraklabani. Sidi baba gi manaktara ima gi manaktara aise amutang sanglaga kaino kharadi dana daba yaroi dawri. Isasi yamna kire. Hairaga isi sasi thak niklaga baba gi manak tamna sangselli. Maduda baba na kaidawragi haidun hanglai. Aisu ngasai makhaidagi tarakliba khonjel mayam sing asi baba da tambada baba na sunairakhi. Ibunga nang ngasai kai thingnarai. Baba ai ngasai si jotani bani khunjin phawbadang walking thobani aduda sakhibada su angang ama kapagi makholasi laibung laijiba maike somda yamna tai madugi su mathakta halakpadasu makhol yamna tai aduga jotani bani sakhara thuna selakpadasu tungthangba saruka sida kaptana inarakpani hairaga ngasai thokiba wari mayam singadu loina tamle maduda baba na ima se khangkau kawi ima se ahan bada kayami kap tholamde ima se asum toina kauraba matamda ima se mikap thorai aduga baba na sumna suhaiki hai nang sida kitang thuna law ima se kauksili ima na kaidawragi taping kauribado hai nasanu pase khujulai khamgumba leitabra se mayamuta ukthokpiyo se kaidawragi haibado se aina hairi sida tawse wa makha tarakanu asi hairaga ima se khujulai kham khara lokthori aduga aigi sasi mayok thokli ima gi masasi kaidawragi haiduna wakhalda su khanjana bagi mawni ngai haktangi matungda ima na su kaidawba yauragi hai nasanu pase ngasai keno khara thengnai hairi basidi nongonda ga pauga mata tamdabro kaidagino da mata tamdabani laibungda muglai okna rurabra nungthino mangba mata masida aina sakhinu haidana hajabani aidi yare se sakhinu hajarabasu khujulai khamadu laibra haidana kauthokke tawani lairaga oktholabani na kharasu pharanida asumna haina ringai matamda kakahoigi phone lakhi aisu phone adu mai thalaga prap tholokpani mai su pumam hekta mammi nongsing subagi mai asisu laktabaga aikhoi kakana phone da nanga ta saugai te maga mungtang lau nanaw no pase kari gumba ma tawre haidana aingonda hairakhi maduda isu kaidawraga haidana hangba matamda network asisu makhata na nungai khidre kakana hairaklibodo iping na masado hairakpani maduda ina su baba da sumna haikhi baba inaw do kai gumba ma tawra male tawni laifam kan khraba marak adudana khoina nongsing mangkhraba matam asidana khoina sangsilurabanina tawni ai khangi baba si ngaktang chapirura si asi hairaga akhoi ahum asi prap tholai imagi makhota laten thongmayama pairaga prap tholakpani konthong wang mahet lalamdai gi matamda sorok asida kana gumba khara sapagumna makhol khara sutarakpani madugi sumathakta gi mitam asi marang oina kana gumba khara laibagumna asi urai tawrai bomong matau singa sida gi sa singak siyam nangaklei soroki matai thangba saruka sida kana no ason thokpanida aigi mitta ura ibra natragana seran turan ima ada soroga sida kana gumba khara leibagum toribasi ima nang udabra ima da yangalei ima di udi haidana hairakhi maduda babana hai la khara thuna sasi satindu namana sa pairaga khara thuna lao asi hairaga baba da mai kap tana du maksakre asumna kaka hoi yorakpa matamda gi sasi tungthangba sarukta kana gumba madum inarakpagumna wakhalda su khalli adubu laten thongmai paibani na isasi kaya thudona su wakhalda khanjalubadi tawrude kaka hoi da yoba matamda inaw no pasi onthokpa mata omada tawraga leirami inaw no pasi masa mathanda phare onduna ai chaningi aisaki hairaga mahaki masasi murum sola ga leirami kakana sumna hanglakhi hai nasai na khoi kai da saluge ha kadai wa da saluge ai sunga sai thokiba wari mayam singa duli thokle maduda baba na sumna hairakhi angang singa selam yam hele sakino haiba mafam jaga sida lai ki tingi maramda kaya thoina thajade haidana saki boiramgani se tasau yare si hauzik adugi matam nati isasi masasi phara olaga leiribasi
ꯐꯅꯕ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯁꯤ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯀꯧꯒꯗꯕꯗꯨꯁꯨ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯆꯥꯁꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯀꯧꯗꯕꯗꯤ ꯂꯥꯟꯒꯅꯤꯗ ꯇꯣꯝꯕ. ꯐꯔꯦꯁꯦ, ꯅꯪꯒ ꯑꯩꯒ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯁꯤ. ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯃꯥꯏꯕꯗꯨ ꯃꯗꯨ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯑꯩꯈꯣꯏꯁꯤ ꯏꯆꯥꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤ. ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝ ꯑꯉꯥꯡ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯍꯧꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯀꯀꯥꯒꯗꯨ ꯆꯠꯈꯤ. ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯍꯟꯗꯣꯔꯛꯄꯁꯤꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯍꯟꯗꯣꯔꯛꯏ. ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯩ. ꯃꯃꯤꯠꯁꯤꯡ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯁꯥꯏ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯠꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ. ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯗꯣ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯖꯨꯡꯂꯛꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ. ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯟꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯈꯤ. ꯏꯕꯨꯡꯉꯣ, ꯆꯥꯛꯁꯪꯗꯒꯤ ꯂꯥꯇꯦꯟ ꯊꯧꯃꯩꯗꯣ ꯑꯃ ꯂꯧꯔꯨꯒꯦꯔꯥ? ꯆꯥꯛꯁꯪꯗꯁꯨ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯃ ꯊꯜꯍꯧꯕꯅꯤ. ꯂꯥꯇꯦꯟ ꯊꯧꯃꯩ 2 ꯁꯨꯕꯅꯤ. ꯌꯨꯝꯖꯥꯎꯒꯤꯁꯤꯅ ꯌꯨꯝꯖꯥꯎꯗ ꯑꯗꯨꯝ ꯊꯥꯟꯖꯔꯁꯅꯨ. ꯆꯥꯛꯁꯪꯒꯤꯗꯨ ꯄꯨꯊꯣꯔꯛꯎ. ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯕꯅꯤ. ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯃꯅꯤꯡ ꯊꯣꯡꯂꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏ. ꯑꯗꯨꯒ ꯑꯩꯁꯤ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯩꯁꯨ ꯇꯥꯔꯛꯄꯅꯤ. ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯤ. ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯕꯥꯒ ꯀꯀꯥꯒꯁꯨ ꯂꯥꯛꯂꯤ. ꯃꯈꯣꯏꯅ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯔꯨ ꯁꯨꯔꯨ ꯀꯞꯄꯒ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏ. ꯑꯗꯨꯒ ꯂꯥꯏꯕꯨꯡ ꯃꯄꯥꯁꯤ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏ. ꯑꯗꯨꯕꯨ ꯃꯥꯏꯕꯁꯤ ꯄꯨꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏꯕꯁꯤꯅ ꯃꯟꯇ꯭ꯔ ꯀꯩꯀꯩꯅꯣ ꯈꯔ ꯁꯣꯜꯂꯒꯁꯨ ꯂꯥꯛꯄꯅꯤ ꯍꯥꯏ. ꯑꯁꯨꯝꯅ ꯃꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯂꯕ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯒ ꯂꯥꯏꯒ ꯇꯤꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤ ꯇꯨꯝꯊꯈ꯭ꯔꯕꯅꯤ. ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ. ꯑꯉꯥꯡ ꯑꯁꯤꯅ ꯉꯁꯥꯏ ꯆꯠꯂꯨꯔꯤꯕ ꯖꯒꯥꯗꯨ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯖꯒꯥꯅꯤ. ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯃꯛꯇꯗ ꯐꯨꯝꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯗꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨꯗ. ꯐꯔꯦꯁꯤ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ. ꯑꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯗꯨ ꯐꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯀꯥꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕꯗ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯝꯃꯤ. ꯃꯥꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯂꯝꯃꯤ. ꯑꯣꯖꯥ, ꯃꯐꯝ ꯖꯒꯥꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯤ. ꯑꯗꯨ ꯑꯣꯖꯥ ꯍꯣꯏꯅ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯑꯃꯨꯛꯇꯪ ꯐꯅꯕ ꯌꯦꯡꯁꯤꯟꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ. ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯑꯩꯈꯣꯏꯅꯁꯨ ꯐꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕꯅꯤ. ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯄ, ꯑꯗꯨꯒ ꯊꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯇꯕꯅꯗꯤ ꯐꯕꯅꯤ. ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯐꯅꯕ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯊꯟꯇꯅ ꯈꯛꯇ ꯇꯧꯕꯁꯤ ꯎꯄꯥꯏ ꯂꯩꯇꯕ. ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯈꯣꯏꯔꯝꯂꯕꯁꯨ ꯃꯐꯝ ꯖꯒꯥꯁꯤ ꯃꯇꯝ ꯈꯔ ꯐꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄꯁꯤ ꯇꯧꯔꯛꯀꯗꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ. ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯔꯥ ꯄꯨꯡꯐ ꯐꯧ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯒꯗꯕꯗꯤ ꯃꯥꯟꯗꯦ. ꯐꯔꯦꯁꯤ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥꯗ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯪꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯁꯅꯁꯤꯂꯥꯎ ꯍꯥꯏꯗꯅ ꯀꯧꯏ ꯍꯥꯏ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯎꯏ ꯍꯥꯏ. ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯎꯕꯗ ꯆꯪꯉꯛꯄꯗꯁꯨ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏ. ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯄꯔꯦꯡ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯨꯔꯛꯏ ꯍꯥꯏ. ꯂꯩꯃꯥꯏꯗ ꯍꯥꯏꯊꯕꯗ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯇꯝꯃꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯐꯅ ꯀꯨꯏꯅ ꯃꯁꯥꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ.
ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯅꯣꯡ ꯆꯨꯕꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯖꯣꯕ ꯀꯥꯔꯗ ꯁꯨꯒꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔꯅ ꯄꯥꯎ ꯆꯦꯟꯕ ꯍꯧꯔꯛꯈꯤ꯫ ꯖꯣꯕ ꯀꯥꯔꯗ ꯁꯨꯒꯗꯧꯕ ꯖꯒꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤꯗꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯣꯕ ꯀꯥꯔꯗ ꯁꯨꯒꯗꯕꯁꯤ ꯇꯟꯕꯨ ꯇꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇꯦ ꯖꯣꯕ ꯀꯥꯔꯗ ꯁꯨꯕꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯖꯣꯕ ꯀꯥꯔꯗ ꯂꯣꯏꯕ ꯃꯇꯝꯗ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯩꯈꯣꯏꯁꯨ꯫ ꯊꯕꯛ ꯁꯨꯒꯗꯕ ꯃꯇꯝ ꯑꯁꯤꯁꯨ ꯅꯨꯃꯤꯠ 6ꯅꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 6ꯅꯤꯁꯤ ꯐꯣꯇꯣ ꯂꯣꯏꯅ ꯀꯥꯞꯂꯒ ꯊꯕꯛꯁꯨ ꯂꯣꯏꯅ ꯁꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯕ ꯀꯥꯔꯗ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯈꯤꯕꯅ ꯂꯣꯏꯒꯗꯧꯕ ꯅꯨꯃꯤꯠ 2 ꯈꯛꯇꯃꯨꯛ ꯉꯥꯏꯁꯤꯜꯂꯛꯑꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯃꯗꯤ ꯃꯤ 8ꯅ ꯁꯥꯏ꯫ ꯃꯤ 8ꯁꯤ ꯐꯣꯇꯣ ꯀꯥꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯕ ꯃꯔꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯐꯣꯇꯣ ꯑꯍꯥꯟꯕ ꯀꯥꯞꯄꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯐꯣꯇꯣ ꯀꯥꯞꯄꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯑꯃ ꯃꯇꯨꯡꯗ ꯇꯥꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯄꯝꯂꯒ ꯐꯣꯇꯣ ꯀꯥꯞꯄꯗ ꯃꯃꯤ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯦꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕꯅꯤ꯫ ꯀꯥꯞꯄꯅ ꯑꯩꯈꯣꯏ 8 ꯈꯛ ꯀꯥꯞꯄꯤ, ꯑꯗꯨꯒ ꯃꯃꯤ ꯇꯥꯔꯛꯄꯅ ꯃꯄꯥꯜ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯄꯤꯕ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯤ ꯑꯗꯨꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯁꯦꯡꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯑꯁꯤꯁꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯥꯞꯄꯗꯤ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯐꯣꯇꯣ ꯀꯥꯞꯄ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯄ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯃꯤ ꯑꯗꯨ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯈꯔ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯔ ꯋꯥ ꯉꯥꯡꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔ ꯋꯥ ꯇꯥꯟꯅꯔꯒ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯆꯨꯡꯁꯤꯟꯅꯔꯒ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯤ꯫ ꯂꯥꯏ ꯈꯨꯔꯝꯈꯤꯕ ꯃꯇꯝꯗꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯔꯛꯇ ꯈꯔ ꯑꯗꯨꯃꯛ ꯃꯊꯤ ꯐꯣꯡꯕ, ꯑꯉꯥꯡ ꯀꯞꯄꯅꯆꯤꯡꯕ ꯃꯈꯣꯜ ꯑꯁꯤ ꯃꯔꯛꯇꯁꯨ ꯈꯔ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯩꯐꯝ ꯑꯁꯤ ꯈꯔꯁꯨ ꯀꯟꯕꯒ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯇꯥꯗꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯂꯒꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯉꯥꯡ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯜꯂꯒꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯁꯨ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕ 4-5 ꯁꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯩꯈꯦꯠ ꯎꯄꯨ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯁꯨ ꯃꯩꯈꯦꯠ ꯈꯦꯠꯇꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯝꯅ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯩꯈꯦꯠ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯃꯛ ꯂꯥꯟꯊꯣꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫